Manipur ki Irang Asida Thawai na pontha pikhraba Athouba Singi Maphamda Heikat Leikat tambagi thouram ama ngasi Arambai Tenggol Unit 11 na shinduna Thongjao Awang Leikai da leiba public playground da pangthokkhre Kakching district ki tongan ba school club CSO Mairapaibi amade Arambai Tenggol gi tongan ba unit Singi Tenggoloi singna saruk yaduna pangthokkiba thouram aduda Roman khuman koba Arambai Tenggol gi Tenggoloi amana hai Arambai Tenggol asi miyam gi tamak thorakpani makhata na so miyam gi tamak leikigani Irang Asida Leikidraba Singi imung manungda Arambai Tenggol na tongan ba mateng kaya pangduna lakli Hauzik Manipur da thokliba lan asi haubada ngairi haibase Aikhoi khudingmakna khangminnabaga loinana Manipur gi apunbagi saktam kannaba amade amatoina thengnaminanaba sem saduna leibagi tangai fadaba lei hainaso mahakna makhatana fongdokhi Nasigi numit asi Iraicha ipurup ijati aikhoi thawaida aikhoi thamoida adigmatik sokna mapham mama amu ama hakna khoi Tamkhre adugu numit amani ngasi asi aikhoi maning lepiriba ichil inau Arambai Tenggol gi ichil inau pungnamak amade Iraicha kayana makutta takshi sonduna ngasi asi aikhoi Athouba singi Maphamda aikhoi Heikat Leikat tambagi numit aduni ngasi asi Arambai Tenggol na ipurup ijati da amade ayepa atingba leirakba khudimak Lantingnani amade jet na khongpham jet na amat to oina phirep ama lebina bag loina na akoi tungda lakadaba amade iburup ijati amade iraipa ka sida kaigadaba thugaigadaba punnamak chap chana amat to oina akoi lebinari habisiso miyang gi maphamda thamjage